you been to Jesus for the cleansing power? Are you washed in Bethany Diaspora Church ki nungsizaraba ichilinaw marup mapangsing ahanba magtada Prabhu Jisu Krista gi mingda salam tawjari ngasi tang kunmari August 2025 numit asigi apaba matam asi shona ikhoibu pinabiduna mahaki wahai amuk paminabagi matam asi ikhoi phanghale masigi damak te ishor bu thagat minasi ichilinaw sing haktang ikhoi pungning changna ishor gi wahai asi yengminasi ngasi gi text asi 1 John chapter 5 verse 6 verse 6 khata ikhoi paraga masi munna bhaptana bahonasi aduga pungning thogat minasi Manipuri gi Bible dai pathok sage chilinaw sing 1 John gi chapter 5 verse 6 tasmaina hai ising amasung igi mapana lenglakpa mahak adu asini haibadi Jisu Kristani ising tagi mapana nate adubu ising amasung igi mapana ni Shakhi Piriba adu Thawaini maramdi Thawai adu achumbani ichilinaw sing Shakhi Piriba adu Thawaini Jisu Krista gi maramda Jisu Krista gi ministry da khuding mak asigi mathakta Shakhi oina laibasi Thawai asengbani aduga Thawai asengbasi achumbani haina isorgi sastra na pongdokpi ichilinaw sing mioi bana masi witness oiba matamda hoi maduda asonba awat pa laifam laiba yai natraga maduda ikoina question tawbasu yai aduma pu Thawai asengba mahakmangna Shakhi oiba matamda maduda ikoina kariyamta chingnaningai leite haibasi ikoina khangi aduna ngasi aikoi masigi text asi paba kanda masi uba phangmani silinaw sing ishor gi shastra si ikoina pabada khara laiba aduga laina adum bhap taba ngamba adugumba text aikoi thingnai straightforward oiba simple oiba ko aduga khara magi wahai sing natraga phongdok liba sing asi ikhoina ilai laina hekta bhap taba ngamdaba khara hena manung changna thijanba study tawba changba khara su yawi haibasi ikhoina sum paminar pasida ikhoina khangi aduna ngasi gi text asi su ilai laina hekta ikhoina bhap taba ngamde silinaw sing aduna masi ikoi ngaktang wakhan thadaraga pathana galoina na masigi text asi gyan tanana ba bhap tanana ba ikoi hotna minasi haibasi ahanba maktada mayamda thamjaning bani masida aikoina ishorgi wahai se khangnana ba hotna ba matamda our approach aikoina yengba kanda ko aikoi problem se adum thengnai masi mioi ba aikoigi wakhalna lamba phangdaba aduga laina khangma ngamdaba masigumba problem ase aikoina thingnabani madu aikoi openly and honestly ko masi aikoina lolaga khangba saba adu chumde adu sarokpudi aikoi masi as khangde masi aikoi bhajana ilai laina masi aikoi ekta loksan mangamde adu oragadi kari tawgani haibasi aikoina thiba darkar oi masida aikoi good understanding ko text adugi maramda aikoina good understanding fajana aikoi bhap taba clear oina nabagi damakta aikoina masi aikoina hotnaba si mathau tabani ngasi gi text asida aikoini yengba kanda this is he who came by water and blood he who came laiba mahak adu ising amadi iga lakpani haibani ko masi kanagi maramda ngangba no Apostle John na haiba kanda Jisu Krista gi maramdani madudi aikoina masida aikoi ngasai pathoki ba aduni haibadi Jisu Kristani hai it is about the Lord Jesus Christ masi Jisu Krista gi maramda phongdok pi bani John na
Jisu Kristagi maram asida asmaina yamna phajana mayek sengna takpirai ahanbada Jisu Krista asi ishorgi machani pani haibasi ekoi bu khanghalle ani shubada as the savior of the world prithibi malem pumak bagi kanbiba mapuni haina su mahakna phongdokpi aduga as the Lord of our life aikoi gi punsi aikoi gi prabhu aduni haina su mahakna phongdokpi masi singse aikoi da yamna mayek sengna tai khanghalle ngasi gi yamna luriba fresh wahai pareng asi karino haiba kanda not only by water ising tagi nate ising tagi mapana nate adubu ising amasung igi mapana ni haibasi masini khara luba se silenaw sing aikhoina paba matamda masi aikoi bhap tana ba hotna si ahan bada he who came lakliba mahak ado haibani aduna masi kari focus tawbano haiba kanda Prabhu Jisu Krista na laklaga mahaki ministry pangthokpa Jisu Krista na mahaki thabak adu pangthokpa adugi damakta laiba adubu masida focus tawbani coming to the ministry ko masi ahanba laire aduga the beginning of the Lord's public ministry was at his baptism masi aikoi yengba matamda deep study tawba matamda Prabhu Jisu Krista na laklaga magi ministry hodorapase karidagi hawi haiba khanda mana isingda baptism lawba adudagi hawbani aduna John gi ngasai gi haiba magi Christology Krista gi maramda Jisu gi maramda mahakna phongdokpase yamna sharp oi and it is clear yamna clear su oi ichilinaw sing masida ina haining badi Jisu Krista na baptism lawbo matamda kanana mabu baptize tawi John the Baptizer na mahapu baptize tawki madu aikhoina yengba matamda John na mi mayam singda nakoi pungning hongu isorgi ningthau leba adu nakle haiba matamda makoi asi pungning hongi repent aduga makoi madugi message adubu thajaba lausanba yaningba mising aduna pap kokpina na bagi damakta madugi baptism adu lawbani aduna John na piriba baptism adu baptism of repentance haina aikhoina khangnai aduna masida Jisu na matam adugi lawriba baptism adu John gi baptism adugi makhada mahakna lawbani haina aikhoina lawba matamda masida soirak pasi karino haiba taragadi Jisu adusu aikhoina pap chenba ama oina uhanbani maram di John na piriba baptism adu baptism of repentance ni Jisu Krista adudi mangonda pap laite pap masak khangde mangonda adoiragadi mana pap haidok sabagi pap kokna na bagi madugi baptism adu lawba mathau tari bra haibasi aikhoina khangadabani aduna adoirabadi John the Baptizer ngonda Jisu na laklaga baptism lawba du karigi maram nano magi baptism do karino. So we need to understand the baptism of Jesus Christ. Jisu Krista gi baptism ase aikhoina karino haibasi bahap taba darkar oibani haibani ko isili naw sing aduna Jisu Krista na mahaki ministry hodokpa matamda hana baptism lawrka ministry ase tawki aduna masigi study se aikhoina tawba matamda Jisu na lawriba baptism adu mahaki damaktadi it's like an ordination magi damakta ministry hodok na nabagi damakta is an commencement magi ministry dugi hauba yana nabagi damakta madugi kari haisra mabu thau taibiba ama oina madugi
baptism adu laukhibani haibasina hena aikhoi gi damakta bahap tahanba adugumba understanding adu oi haibasi mayamda thamni actually now sing mathangda aikhoi ni yengba kanda by water la iba mahak adu ministry asigi damaktani public ministry adu baptism dagi haure adu dagi hujik hairi basi by water isingi mapana ising asi yengba kanda mi kharana kari hai masigi mana ising panbase karino haiba kanda jisu asi magi poglak pagi wari aduda chatli chatlaga makoina haibasi jisu na mioiba oina poglak pa matamda mama punung dagi mahak poglak pani same as us aikoi gumna ko aduna mioiba si pokpa matamda angang oina poglak pa matamda aikoi even pok tringai dagi su ima singi puknung asida angang khaududa lei ringai manung asida isinga kona na aikoi se lai aduga madugi ising adu kairakpa matamda aikoi se poi or pokpa matamda madugi ising ising adu kairaga aikoi thoklei aduna masida who came by water haiba kanda mahakna lakpasi isinga loinana lakpani natraga isinga iga lakpani haiba kanda mahaki pokpagi adu oina makoina focus tawi isile now sing madudagi hena aikoina maru oina lauba yabase karino maramdi madugi argument dugi aikoina madugi argument do lauba matamda masigi text asida mapung phana justice tawba ngamde maramdi masida aikoina yengsi by water haiba kanda Prabhu Jisu Krista asi ngasagi mana baptism lauba aduda hena appropriate oibani maramdi mana lakpado ma ministry magi thabak adu pangthokna nabagi damakta lakpani aduna magi thabak adu hodorapa matamda isingda mahakna baptism lauraga mahakna thabak adu pangthokpa hoki aduna the Lord was baptized by John the Baptizer na mahakpu baptized tobire but his baptism was not with reference to the forgiveness of sin pap kopi bagi adugumba baptism dum oide magi si haibani ko John na Piriba baptism ado baptism of repentance ni for the forgiveness of sins ko pap kopi na nabagi damakta piba baptism ni adumagpu mana John the Baptizer na Jisu bu baptize tabo matamda Jisu na madugi baptism do lobo matamda madugi anido khena basi ekoina udragadi ngasai aina pankibado adugi problem do lakadabani Jisu bu pap chenba oihanbani mangon desu pap sulai leitaba mahak adubu pap chenba pap leiba oihanle maramdi ekoina magi baptism adu pap kopi na nabagi damakta pukning hongbagi baptism lobani haina ekoina khankrabadi madu soikrabani aduna Jisu Krishna baptism lobadu is not with reference to the forgiveness of sin. His baptism was to anoint him for his ministry. Magi ministry dugi damak tamabu anoint tawbiba aduni haibasini. This was the commencement of his public ministry. Madudagi hauraga mahaki public ministry se mahakna haudokhibani. Aduga by blood haibasida karino haibakanda. The conclusion of the Lord's ministry was on the cross. Prabhu Jesu Christ ki ministry hodok pado isingda baptize tawraga haure commencement tawre anoint tawbiraga madudagi laraga mahakna ministry tawba mathang tawraga aroiba mana loisan basu karina loisali by blood ina cross the siba matam aduda mahakki ministry ki aroiba do oikhibani there he shed his blood for the forgiveness of sin pap ko pina na bagi damakta mahakit adu mahakna tabi. This was the conclusion of his public ministry. Isin announcing masi ekoi bahap tasi. Mahaki ministry adu mapungpa na tawkraba matungda cross da conclude tawbani tanaga. Isin announcing masi kanana witness oy haibakanda thawai asing mana witness oy bani. Masida verse 6 kiduda. And it is the Spirit that bears witness, because the Spirit is truth.
Shakhi Piriba adu Thawaini maramdi Thawai adu achumbani. John na Thawai asingmana Shakhi Piriba asigi matangda masida ibani. Aduga masi karino hairaga Jesu Kristana pongdok lamba Thawai asingbana Shakhi oigani haina. Gospel of John gi chapter 15 verse 24 da Jesu na pongdok kiba adumakni. Masida haibani, but when the helper comes, whom I shall send to you from my Father, aina thabirakadawriba ipango ipadagi tharakadawriba nakoigi pangbigadaba mahak adu lakpa matamda, the Spirit of truth mahak adu achumba Thawai aduni, who proceeds from the Father, ipadagi lakpani, he will testify of me. Mana aigi maramda Shakhi pugani, Shakhi pigani haibani. Masida Jesu na loy na pungdok lamkray. So the Holy Spirit would come from the Father, ipadagi lakani, and he would bear testimony for the Lord. Prabhu Jesu Christ gi Shakhi mahak na oigani, he is the Spirit of truth mahak achumba Thawai aduni. Aduna masi yingba matamda taseng na Thawai asengbana Shakhi Piriba oiriba asi Apostle John na clear oina mayik sing na uba phangi. Madudo aikhoida amu hanna mahak na phongdok pibani. The Spirit's witness Thawai asengbana witness Shakhi oibasi aikhoi ni yingba kanda, he was there with the Lord Jesus from his birth. Prabhu Jesu Christ na pokpadagi hauna, even in fact from conception Thawai asengbagi mapana Jesu gi puknung Mary gi puknung da Jesu adubu Mary na purakhibani ko adudagi poklakpa matang asi koina trace tawbu matamda Thawai asengmana Jesu Christ gi Shakhi se pokpadagi haurai, and he came upon the Lord Jesus at his baptism. Jesu Christ na baptism lobu matamda hojikti public ministry mahak na tawgadaba thabak ado tawba yarani haina magi anointing tawba matam aduda Thawai asengbaduna ngasai gi khunu gi saktam lauraga khunu aina mahaki mathak talai Shakhi ni Thawai asengbaduda adum maga loinari haibasi ekhoina uba phange. Aduga he filled the life of the Lord Jesus Christ for his ministry. Prabhu Jesu Christ gi ministry adugi manung aduda Thawai asengbana mabu pik thali. Prabhu Jesu Christ adu aduna Thawai asengbana Jesu Christ na tawriba khudingma aduda saruk yai, mana loina ui testify oi, mana testimony oina magi Shakhi oina laibani. Aduga his presence was evident through the power in the Lord. Prabhu Jesu Christ na mahak na ministry tawba matamda mana tawthokliba thabaksing angakpa thabaksing ngangliba tagliba khudingma aduda yengba matamda Ishor gi Thawai adugi Shakti adu mangon da yawi haibasi yamna mayek seng na ekhoina uba phangmani. Thawai asengmana Shakhi oiba asidasu ekhoina uri. Aroibada he has borne witness for the Lord from the beginning till the end. Prabhu Jesu Christ gi punsida ahoubadagi aroiba phauba Thawai na Shakhi oiduna laibani isilanau sing. Aduna masi yengba matamda isilanau sing aikhoi pungning thogat pasi yamna phangi. Karino hairaga ngasi aikhoina ningliba Prabhu Jesu Christa bu aikhoina thajariba aikhoina magi tung iliba magi Shakhi piriba tawriba khuding mak ase aremba nate masi namthak nate masi chinthiba nate haibase aikhoina khangi. Aikhoida masigi achepa thajabase hena lahele karigi damakta Thawai asengbaduna Shakhi oiribani isilinau sing. Ngasi ekhoina munna khansi Prithibi asida yengba matamda matam aduda su ngasi su hojik su chumdaba takpiba mayam ama aranba oza sing mayam asi mathang lakpani. Aduna Apostle John na masida sigi Thawai na Shakhi oiriba asigi matangda
Prabhu Jisu Christ gi matang thawaina sakhi oidibasi masi karigi damakta amuk iriba no haiba kanda ko maram tongan ba leiba yai adumakpu ama hairagadi masigi hujiki hairiba chumdaba takpiba mayam Jisu gi maram dasu seran turan takpa aikhoibu thajabasibu hena kari haigani confuse oina naba hena chingnaba lehenaba gi damakta haibiriba mayam asi masi mayam si oigadoriba taurakadauba mayam si Apostle John na khangbagi damakta matam ududusu mi mayamna adu taurambagi damakta mahakna masi ibibani isilana sing aduna ngasi Jisu gi thajai haina lepa aikhoi Diaspora Church ki members sing isilana sing aduga masi gi message putari ba aikhoi khuding makna khansi aikhoi gi thajaba se kadai phawba chumi haina aikhoi lawi aduga aikhoi gi thajaba se kadai phawba chetkre aikhoi gi thajaba se natraga marang ta aikhoi na tongan ba message tongan ba tapiba mayam arahan ba mayam ase lakpa matam da mina Jisu di ishor nate madi prophet ni madi aduni adani haiba matam da aikhoi si ngauraga natraga wakhan je hena choiraga leibra natraga aikhoi gi thajaba Jisu gi maram da thajaba khuding ma ase ta seng na aikhoi madu chumi haina aikhoi lepra masi aikhoi munna khanba mathau tabani isilana si aduna ngasi mayam da aina thamjaning ba punin thoga charing ba dudi ichilina sing aikhoi gi thajaba Prabhu Jisu Christ da thajaba leibase confirm oi hansi mayek sing hansi aduga aikhoi gi thajaba se ngahak ki oiba nataba mina adu da hairako matamda chingnaba na hekta thanba adu nataba clear oiba confirm oiba mayek sing hanbasi yamna mathau tai ichilinaw sing madugi thajaba do chenana ba madugi mayek sing basi karidagi lai haiba kana ngasai gi Jisu Christ gi maramda saki oiriba adu kanano haibado khangba matamda masida aikhoi gi damakta mateng oigani Shakhi Piriba adu thawai aseng bani isilinaw sing ngasi gi text ta masi aikhoi na pathok pani to be sure that we are not deceived by false teachers who teach wrongly aikhoi masigi lana taiba arahan ba takpa oja singna aikhoi bu deceive tawdana ba aikhoi bu kari haigani deceive tawba haibase namthak tawbidana ba or tawba ngamdana ba aikhoi masi yamna chena aikhoi thajaba darkar oi mayek sing han ba darkar oi haibani ichilinaw sing Apostle John na hanjin na phongdok khiba aduni Prabhu Jisu Christ ase ishor gi machani pani Prabhu Jisu Christ ase taibang pan babu kan biba mapuni Prabhu Jisu Christ ase aikhoi gi punsi asigi Prabhu ni aikhoi gi Prabhu ni haibasi Apostle John na phongdok ikhabani aikhoi thajabra madugi hairiba Jisu gi maram asida aikhoi kaya phawba thajai Jisu na cross ta sibiba baptism dagi horaga public ministry tawraga ising dagi comments tawraga ma ki ministry se cross ta sibi ki ba I tabi ki ba duna loisan biba aduga aikhoi gi kan biba mapu oi biba actually now sing thawai na sakhi ni masi aikhoi thajasi masida chumde haina seran turan taklak pasing adu aikhoi chekshin gadabani Maduda aikhoi masi chumde aigi thajabasi chumbani maramdi thawai na sakhi ni haibasi aikhoi haiba ngamgadabasi yamna maru ai silinaw sing aduga to be steadfast in our faith and our confidence in the Lord aikhoi full confidence aikhoi gi thajaba kanada Jisu da thajaba aduga lengdaba thajaba adu leiba ngamna na ba aikhoi kanna hotna si ishona pangbi basu oisunu thawai na su aikhoi bu head hanna ningsang biba oisunu aduga thawaina pangbiba su oisunu takraba mipum khoding makki mathakta hena isorna borpina biba oisunu haktang isora haijaminasi saga malem pumna makpo sembiba ipa isor nahakki wahai asidi asukki matik pangal lei aikhoi gi thamoi sokpi aikhoi bu thamoi thogatpi ngasi taibang pana si yengba matamda
aran ba takpa oza mayam ama thoklaktuna chumdaba mayam ama taktuna nangbu thajare haina leiramba mi kayasu amuk hanna tung onhanbiba Kristagi thajaba adudagi lapna chatkhiba kayasu lai natraga achum aran khaidokpa ngamdaduna ngauchatnaraga thajabada chaukhatpa ngamdaba Christian kayasu taitaba nate ngasisu thengnari aduna ngasi na hakki wahi asina masibu aikhoibu takpiraga aikhoina thajariba Prabhu Jesu Krista ase Ishwar gi machani pani Prabhu Jesu Krista ase aikoi prithvi bu kanbiba mapu aduni Prabhu Jesu Krista ase aikoi gi Prabhu ni aikoi gi Ishwar ni haibase masigi thajaba ase ipai Ishwar mi kaya kayana kaurabasu aikoi tattana ngasi phawba ningsing hanbiduna masigi thajabasida aikoi bu lep hanbibagi damakta thagatsabani ngasi su amuk han aikoi bu pukning thogat piba masigi Shakhi ase thawai asengmana oibiriba asida hen aikoi gi pukning da lumi aikoi haraujai aikoi gi thajabase hen pangal happy paisor aroiba matam laktringai phawba amadi aikoi gi punsi ki aroiba matam natraga Jesu Kristana lenglakpa matam yauraktrigai phawba aikoi gi thajabase asukki matik mayek sengba aduga lengdaba achetpa thajaba du oihanbiu loina nei paisor masigi Shakhi ase aikoi nasu oiba ngamnanaba Jesu Krista gi maramda aikoi phongdokpa ngamnanaba nahakna pangal pibiu ngasi nacha aikoi prithibida leiriba punsi asigi manung asida asukki matik awaba su thengnai nungai taba thodok kaya su thengnai awat apana su thalli adumakpu ngasi phawba aikoi bun hakna thanambide kauthokpide numit khudingi aikoi gi thamoi nauhanbiba pangal happiba nahakna aikoi gi damakta awatpa pinabiba kayada laibak phabano Ishwar nacha aikoi bu nungsibiu thadok piganu kaubiganu matam khebikta loina biu hakjang thawai animakki darkar oiba nahakna pinabiu pangal pinabiu acha thak pinabiu anayek phahanbiu thajabada su hen amupung phahanbiu paisor ichile naw sing mapam tongan na lairiba khuding maksu ma gi leiphamda santi ga loina thajaba chepa ga loina hen su chaukhatpa ga loina aikoi gi punsi ase mathang chathaba ngamnanaba ngasi na cha ai hakna mayam gi damakta pathana asi katsabani aikoi gi thamoi bu thogat piba amuk hanna aikoi bu aikoi gi thajaba gi maramda nungai hanbiba harau hanbiba aikoi bu hena pangal happi bagi damakta na puthagat sari khuding maksigi damakta aikoi bu pap tagi handok piba amata ngairaba kanbiba mapu Prabhu Jesu Krista gi mingda nizabani amen. Thank you. God bless you. Have you been to Jesus for the cleansing power? Are you washed in the blood of the Lamb? Are you fully trusting in His grace this hour? Are you washed in the blood